Imis Wagda Ming Tabiri Bisungu Yumnam Anurada Bine Kono Krum Zari House Maroiba Pauda Kwangtan Bagi Tarampang Tokre Chayi Ase Sabalam Baule Basu Chayi Asege Aroiba the Langam Piran Tepage Pausen Piri Heidi India Lengana Manipur Gapon Bagi Saktam Tugana Bahona Raklabadi Miam Galuna Chapchana Tenagani Haina MP Dr. Angomsa Bimola Pondokre Manipuri Student Federation के कुंतरुक सुबह फाउंडेशन डे थरंपंग थोखरे लोइनना नुपी गिदा पोलिस्टर कॉलेज अमदी नुपा गिदा मयाई लंबी कॉलेज ना मणिपुर यूनिवर्सिटी इंटर कॉलेज कबड्डी टूर्नामेंट 2024-25 के विनर होइखरे हाउस पाउसन ने पिजरे Kwaktan bagi thoram ngasi sana kunung dagi lancing purian na ining thau kunum laba matung pana lakpa thang tagi samilami maiba maibi pena angom ning thaugi phamnai ba sengyang na kwaktan maphamda khongsanduna kwaktan bagi thoram pang thokre wangkhai angom lekai da leipa World United Youth Club ke Community Hall kwaktam pham maphampa adu da yoraba matung ining thau angom ning thauge phamnai ba singna kwaktam phamge phampham lamda lengsang ke bagloina angam athau kokpalai langba maicho purena ining thau dage thoram hongnawa sanaya thang loraba matung ka amaibi thokal jagoi lanchang purena sinau leiteng khurai laiphampana wangkhai khabampana Kwai ahalupana yaiskon naharupana yauna inake jagoi thangtage thogal amade lanchanga purena ining thauda kwaki lampau tanba ining thongna meng pho latpa lengthokpa ining thongna kwaksang manungda ira thongni toba sanapalage thogal thengno chongba kwaksang mai thabna chingba thorompang thokre Kwaktan bagi tharampa duka mari lainana ining thau lezamba sana sokona phungdorokpada chayi asi chaba thakpa watrabasu huran chinthi kanba awa anataba sabalambau leirabasu sayi asige aroiba da lange lanbau langam phirant pai bagi pausen piri haina lanchengka purena atopang gojandro maiteina meamda kwaktan bagi tharamba sapang thokpane chayi asi yamna phabadi oide adubu ngasige Tharamba asida maitena langam phirad paigane haina paujalakpasidi miyamgi oiba apapa khudamne lobaya haiki yamka hena harau kumaige lamdadi changsendrabasu laibak miyamge awa ana kongnaba laige soiphadraba thoram khaktamak pangthokpane haina su ningthauna ining thau sana zawalation mana phongdoke ngasi kwaktan bagi tharampa adu sana konungdagi lanchang purena ining thau khonam lamba matung ka pana lakpa thangtagi sanmilami maiba maibi pena angom ning thaugi phamnai ba seng yauna kwaktam phamba maphamda khongsanduna kwaktam bagi tharam adu pangthoke tharam adu ning thau sana zawal leisemba angom ning thaugi phamnai ba sengna kwaktam phamgi phampham langda lengsing loinana angam anthau kokpalai langba maicho purena ningthau dage thoram hongnaba sanaya thang loraba matung ka amaibi thawal jagoi lanchang purena sinau leiteng khurai laiphampana wangkhai khabampana kwai ahalupana yaiskon naharupana yauna natki jagoi thangtage thawal nai chingba pangthokhe Mala masina ko sahong ahong ba adigi amu kobu de laga ko singkhai rom da pai haba mairam da pai busna khara ko gi awana do maina legani adu last da ko gi singkhai rom da lak pase masi sina ko gi mamai thang da ko gi waru ra su ko gi mai pa ko do madu soidan organi aduna ko gi ningan ladana ko ko na bakalu sujo soidana ko mai te na mai pa kani haba se smart Tawada tu jungba thokdoka amada Thawbal Police Station gi manung channa leiba thawal ningomba mayai lekaida hekpongmina ba manau nupana nongmaina kapada mayamba lekhitre hairi
थौदोक असे ngarang numidang pung mapa makhairom tarakpada thokibani laibaktiba thौदोक aduda lekhidraba mioi adudi lekai asimaktage sapam Swaminat Singh sahi niputaruk apokpa sapambe ibom chane lekhidraba nupa asege heg pominaba manau nupa s somojika ma ke nupiga Khanaba Kamlubada Manau Nupana Double Barrelna Kapthorakpadage Mayamba Swaminat ke Kidney Mapada Panbadage Kudakta Impalge North Ewo Shidaleba Ras Madi Shijida Pukhatpada Laikhidabani Laikhidrabage Haksangado Post Mortem Gidamakta Zanimski Mirin Sangda Thamkre Hairi Laikhidraba Swaminat Thobanda Leba Anandapurna is Gunda Principal Uibani Manau Nupa Sapam Somorjit Police na Paraga Kasati da Thamkre Hairi Manau Nupana Kapadagi Lekhidraba Anandapurna Skunda Scientist ke Principal Swapam Swaminat ke Thawa Yaudraba Haksangda Skunda Asige Waza Singa Amadi Mahiroi Shingna Ikakumnaba Urkre Lekhidraba Swapam Swaminat ke Thawa Yaudraba Haksangadu Ngasinungtin Zanimsta Postmortem Tauraba Matungda Imung Manungda Aroiba Mathong Mangam Tauranaba Kusina Kre Mage Asiba Haksangka Adu Mahana Principal Oiramba Anandapurna School of Sciences ke campus ta Puraktuna teaching amade non teaching staff amasung Mahiroi Shingna Laikatuna Ikaikamna Board ke Loinana Skungi teaching non teaching Mahiroi Shing amade atai official gyana sarugyaduna minute ani wangang dana leptuna wabu phongdoke Manipur da thogliba tahi ama makai pharaba lantha asage khudong saba loduna karigumba India lengangna constitution ge article 3 ge power season aduna Manipur ge apanba saktam thogana ba hona raklabadi miyamna pirakhiba power aduge matung inna miyam gelonana chapchana thenagane haina lok sabha ge MP Dr. Ngamsabe molna phondokre waphamase Lana Marambo Iduna Suguno Assembly Constituency ge Sedau Suguno Amade Kaksang Kunauda Hangba Relikem Talediba Inmechang Amade Langi Chaiteng Panglaba Miamga Hagtheng Nana Unaduna Makoige Awanungai Singka Amade Mahana MP Ama Oina Parliamenta Chalaba Matungda Kari Wapam Singh Pukad Haninge Haibagi Matangda Warisana Balakpada Haikibane Konsada MP Bimona Makataraduna Manipurda Hosuk Tolibi Irangasi India Lengangna Tuhanba Iranga Mani Haiba Asi Nomanabagi Mayek Sanglakle Asugumba India Lengake Asoiba Asibo Aikwina Ngangbada Kanagumba Karana Politikenge Kudung Saba Loba Oina Uriba Ase Aranbani Asugumba India ge Asoiba Aranba Haibasi Aikoi Kudimake Topham Topa Thodanka Amani Haina Kangadabani Toglebi Iranga Sige Waravishan Puranabani Haiduna Karigumba India na Manipur Asebu Tuganaba Hona Raklabadi Mangonda Miamna Sinariba Power Asi Sizinaduna Sapsana Thenagani Maru Aina Manipur Asi India da Tinkiba Asi India ge Atai state singa Kenabayamna Lai Masana Maram Moraka International Loge Oiba Mieng Dege Yang Lagasu Manipur ge Apan Basaktam da India da Kaidonungda Kuthaba Ngambage Thauna Leite Maramasuna Miamnasu Asagambalo Asekambiu Amadi Ladiba State Asage Luching Basangnasu Manipur Kannaba Honabada Thamo Shengna Thabak Tawbiu Madunata Duna Delige Luching Basangna Chalaga Pam Pangnaba Honabada Irepak Lamdam Kaikhargasu Yare Haibage Thong Asadele Piu Maru Aina Thogleba Watoka Sage Waruishent Ba Honabada Chindana Politikange Kenabathamdana Thabak Tawsi Haina Laushinaraga Ngasi Pawa All Politican Party Ge Mipampa Ama Pawa Kambu Kawbang Amdriba Asito Bigano Maduge Mahut Atuba Matanda All Politican Party Ge Mipamba Kawiduna Manipur Kannanaba Amata Waina Hona Minister Haiki Ngasige concert Aduda Kundrapam Assembly Constituency Ge TS Lokesor Suguno Assembly Constituency Ge MLA Ke Ranjina Chingba Myoke Asu Sarugaki Alga dum chief minister ba dilin na adra ko poer ga di akoi na thau ta gi dra ba aduna ni de na se jo noi kap ke kapu lao ke lao na wa lo de noi ni de ching ji di si da lei nga ta ni si ka se aduna miam ga khusam na miam na muthak pa ngam mi wer ga di akoi gi lu ching ba elected members sing ju miam wa sam na ba su ona ra ka ni akoi da di a de ni ga sam na ri ge power pa noi ga sam Dine Dini ko samnaraga
सिदैसिदा मी लिसिंग कुथानि पुदा लिसिंग मंगा मंगा येलगा थबक हापे बेगे होस्टल थादो चपदी करोड़ चाम थिलरगा जी हायरगने आइगी तमदो परमानेंट फाइ मवान सही के मेगे तांका अहम दगे हौदुना सथरकलेबा मणिपुर की इरांग असगे मनुंग चन्ना होखिबा चाही लिसिंगनी कुलुमदगे सेप्टेम्बर के तांग निपांदा पलेंदा थोखिबा थौदोक्ता ये थंगबा मपाइगंदा नोमई मरुना पानबदगे सोक्तुना ngasi phawba mapung phana phajinba ngamdana leriba kaksang makha lekai sabala asangba parengdagi mayang lambam samsundar allies inaubi apokpa leikidraba mayang lambam tomsona माके अनाबा मखातना ऑपरेशन तौदुना लायंगनाबा अमदि इमुंगे अवाबदा मतेंग पांगबिनाबा मणिपुर लेंगाका अमदि मियामगे मतेंग निरगले काजंग सबला संगबा परेंगदा लेबा मयंग लंबम सैमसुंदर एलाइज इनाविगी युमदा ngasi पौमी संगा उनाबदा सैमसुंदना फोंदोरकपदा पलेंगे थौदोक्ता माके ये थंगबा फाइगंदा नोमई मरुना पांदुना सोखिबा अदुदा तिंक मरीदा सोकपदगे खुजेंगे सरुक्ता कोनसनबा यादबा अमदे खोंगनमगे सरुक्ता पोंखलक्तुना नाइ चाबने संगबा तौदुना चाही अमा हेलबा असिफावबा फजनबा ngamdana लेरी लेटर लाइरा नमरम फो ओइरगा मतम चाना चेकअप तौदुना फजना लाइंगबा सोंगम खिदे अदुमोइनामक अनाबगी फिबम पा असना हेंजलकपना मरम फो ओइरगा डॉक्टर दा हंदक सतुना यंगलोबदा ऑपरेशन तौनबा हाइरखे हाइखि मांगना मखाताना फोंदोरकपदा नोमई मरुना पांदुना सोखिबा मफंबा अदि मियामगे मतेंगना लाइंग बिबदगे फखरे दागफम खक्तम ngai हौरे अदुबो नोमई मरुना पांदुना सोखिबा अदुना मरम ओइरका खोंग खुजेंग कोनसनबा यादबा अमदे खोंगनमपा अमदे खोंगजुइगे सरुक्ता इन्फेक्शन थोक्तुना ngasi phawba फजनबा ngamdaduna mahosagompa फजना चटपा ngamdana leire मांगना सु नोमदना इमुंग पुरंबने हौजक्ति सुबा सपदि लारदना इसा इतोमदा फावबा फजना चटपा ngamdabana अचौबा अवाबा हाइबदु ओइरे मरम असिना पालिबा लेंगा का असिना अमदि लेबांग मियमना माके अना लायेंका अमदि इमुंग मनुंगे लेटर लाइरेदा मतेंग पांगबियो माके अनाबा असिनाबो मपुंग फाना फरबदि इमुंगे लेटर लाइरा क्या लेरबसु इमा लेबा किदमक्ता मखाताना मंगजन थाना थौदांग लौगनि हाइने सुफोंदोखे बेना सूरगा इमुंजी पुलप पुरंबनी अदो हुजिदी सुवा लेरमिना केमता कतौ ngamdre mayang mateng dagi khara mateng pangbina ba ha runa haijere palit tabadi gini ji khoji ko faraga di mayang gi lewa ki kalam nga kanu nga pakhang de khun nga pakhang de amakang de lewa ki thor thorbu thong kudin mayang na je khalle ngasi yupung tare makharom tarapa adwada lilong chajeng maitei lamkhaida leiba dr rk ge inkolda bom amaleram thena kre bom ase dr laisang tempa rk ge yumi inkol khariba chapal lana langsalamba oigani haina imungi meising na phondorakle bom langsalamba ase salgi demand ga mari lainana langsalamba oigani haina dr rk na phondorakle dr rk na phondorakpada maki machanapa dr sunin kumar laisang tem housing regional institute of medical sciences imphal da senior residence magician to oina thabak tawribani ngasidagi tha amarongge mamangda tampaki lalhoglupa amana selgi demand tawrakhiba lei madugi matungda phonda wari sanaduna angamba khara pinabage haina khibasu leiki madugi matungda matam khara se makhatana wari sanakhidre haiki bom adu police ta pau piraba matung damai police ke bomb expert team laktuna lokhakre bom langsilamba ka mari laina nangasilam da madugi mera paibi singna wakan mi pam khre wakan mi pam badu da sengi dimanga mari laina na yumlakta bom langsan biyaningde thamoi singna thabak tawba doctor da harassment bibigano haibane chingba preka chang paiki Dr. R.K. Lenina iba puninge ithal haina mingthonba serenge larika ma ngase phongkhre larika se Manipur University ke Department of Manipuri ke Associate Professor Dr. Wahimbam Kumarina larika do review tawke Directorate of Information and Public Relations DIPR ke auditorium hall da pangthoke ba thorom baduda Information and Public Relations ke Commissioner
Mongzam Zoy Manipuri Language Advisory Board ke former convener and Kiran Kumar Amati Saite Academy Awardee Dr. Irungbam Devana Tharamge Adoiba Mitungland Oina Sadugyaki. Lairik Pongba Dugamari Lainana Aibana Dr. R.K. Lenina Hai Mahak Masana MBBS Tamlingai Matamda Paurikiba Puningi Itil Singh Nungsi Nuike Oiba Matampa Aduda Paukiba Kaya Isinduna Tamlamba Adu Hausik Nauna Tenarak Padagi Sidenko Oina Itoklaba Matunda Ngasigi Sideng Larika Ase Pongdok Pane Maki Ahanba Amadi Andisuba Larikta Lamdam Asage Miamda Puning Loksing Ohelnaba Parakya Yauba Larika Pongkre Amadi Mahakaktanatana Lamdampa Asage Apova Ibagiana Samas Asige Kananaba Amadi Corridor to Asibu Yokanaba Haiduna Leptana Ladik Edi Adubo Hausaki Inkalagliba Nahasina Laripabage Hainabi Ladak Tabadagi Larika Pabage Chang Hantarakliba Asidi Mibiningai Oi Asuna Inkalagliba Nahakiana Ladik Pabage Hainabi Hantarakliba Asina Tungda Akaibakya Lakadaba Asigi Yanglaka Mama Mapa Oiba Senka Amadi Wakaledaba Naha Mahiri Punamangna Lairika Pabagi Hainabi as a Tamnaba Hona Minesi Haina Mana Makataki. Manipuri Students Federation ge Kuntura Lok Soba Foundation Degi Taramba Ngase Kwakaitel Tamnam Sampa Legai de Leba Lubasage Opus the Bang Tokre. India Lengangna Samlak Leba Education ge policy awang batake policy ni Adomapo Panapaba policy Wedina so Tabakta Ontopa Ngamdriba Apaba Mahipiba Ngamloi Haina Lub Asege President Hijam Rosan Pondoragli Lub Asege Firanchin Katuna Pangtoki Batarambaduda MSF ki Chief Advisor Lysram Lukoi former President Nike Ice Gauri Chandra former Vice President Arienta Koirenka Amadi MSF ke President Hijam Rosanna Tharangi Maruiba Mitunglen Singho Oina Saduyake Tarampa Aduga Mari Lainana Hijam Rosanna Makatana Pongdorakpada Lamdam Asige Leisuriba Education System pa Ase Budget Oina Putoklabasu Lairba Budget Tugi Chapsaba Mahiyanhanba Ngamdaba Polishini Haina Miamna Lauriba Asisu Aranbani Haina Lobaya Kiroi Landamasida Apaba Mahigi Kanglonta Ama Langanaba Hona Bamadamda Maru Oiba Asi Education Departmental Ladyba Staff Sangi Ajabathodang Lay Amaramda India Lengangna Nauna Samlalaba Education Ge Polishi Tabakta Ontoktuna Jataba Matamda Apaba Education da Ama Pibangamgani Haibaki Tazabalay Adumabu Polishi Asi Kadai Pauba Tabakta Ontopang Ngamgani Haiba City Achawa Wahanga Waidi Ababa Polishi Kia Sentuna so Polishi Adu Tabakta Ontok Trabade Apaba Mahi Kanglonta Ama Pibangam Loi Haiba Wapam Tamke Yan mating leba udai siga related oiba chanaba makak Manipur thamiragadi education ni mangan ekoi ubang ngani education gi chokhat pelam jens da koi punna koi saruk yabung ngani ainai thumjage ado ngasi koi MSF foundation de mai lenna donation koi kem amus pangtuk sabani dreams ka my head Amaramda Zaribamgi Bapu Parada Leba Manipuri Students Federation MSF Office da MSF na Sinduna MSF ki Kuntura Laksuba Foundation Dege Tharam Ayuke Pong Tarataba Matamda Chinglem na Pangthokre Ngazigi Tharamatuda All Jiribam United Clubs Association da Azukage President Mutum Maipaksana Manipuri Student Federation MSF District Committee ge and Dharmendra Maitei Manipuri Student Federation MSF ke President Sinam Iringanba Singh All Manipur Women Voluntary Association Amawaba Jiribam ke President Priyadasni Devi Amadi Jananeta Irabot Memorial Trust Jamat Jiribam ke Lifetime President Dr. Chandang Kamal Singh na President Member Singh Oina Saruyaduna Das the Panke Tharomba Haudalamdai President Member Singna MSF ki Piran Chinka ke Matung Maira Chinkatuna Tharam Haudoke
पांथोक्लिबा थोरमफा असिगा मरी लेनना मियोय क्याना MSF ना तौखिबा थबक थोरम सिंगे मतंगदा वा क्या nganखे ngasi थोरमफा असिगा मरी लेनना MSF के मेंबर ओइरंबा सिंह अमदी जिरिपमदा लेरिबा प्रेस मीडिया के मियोय सिंगदा अचंबा लेंगान फी खुदोन तमदुना थोरम मपुंग फाना पांथोखे One Home Foundation amade 32 Wangkem Block Congress Committee anina sinduna One Home Foundation ge nomagi oiba convention ta amangase Yaripo Bisnu Nahadalaiba MPSC ge President chu oiriba Wangkem Kendra ge MLA kaisam Magachandra Singh ge yumda pangthokre Tharamatuda MLA ke Magachandra Singh na thoba Mitungland Jamiatul Olma Manipur ge President chu oiriba Jamia Masajid Babupara ge Imam Maulana Sahid Ahamana Thoramapo Institute of Cooperative Management ICM West Bengal Radio Director Konzengbam Ibomsa Singh Amade Wangkem Block Mahila Congress Committee ke President Konsampo Ombi Kunjarani Devina Akhanaba Mitunglen Singh oina saruyake Thoramaduge sarukama oina One Home Foundation The emission Tauraba Mio Lisingani Chamanga Henbagi Manungda Leba Class Nursery 1 Dagi Tent 4 Bagi Mahirui Shingda Skunda Bag Yen Bagi Ani Shubha Feso Inangase Class 2 Dagi 7th Fawada Leba Imung Chatruka Marputaret ke Mahirui Shing Lemna Skun Bag Yen Toke Loinana Handaglamdampa Asida Tokiba Ichauge Awaba Mayuna Kraba Imung Taratarukta Hapa Yentoke Sahitya Yokat Kanglub Sayoka Tenta Linkat Kiba Lisangwa Chamapan Humbudra Nipange Otobage Tang Tarabo Ningsing Laduna Ngasi Luba Asige Nipumanga Soba Maponume Thoram Tenta Kongbalda Leba Tenta Multiplecta Pankroik Pangthoki baga loinana sayogtana chahi khudinge piduna lakpa Thomas Hardy Ningsing Mana 2024 lamdam sige sangnaraba eiba salamba tombada piduna ikai khumna khrei Kabiraz Moirangtham Rajendrona donor oiriba award asi chahi sige oina Tobul Diary Salam Tombada Piduna Ikai Khumnabani Award Asida Sol Ama Citation Ama Momento Ama Amade Kesoina Lupalisang Manga Yauri Taramaduge Manung Channa BM Nobel Award 2024 Fanglaba Dr. Morangthem Priyobert Singh Amade Best Short Film Director Award 2024 Fanglaba Rakesh Naurimbusu Taramna Okre Taramba Aduda Koriron Sandok Luke President Tongpram Babulana Athoiba Mitungland Sayokage President Kartik Maibana Tharamapo Amade Manipuri Sahitya Samiti Tawalge President Eke Devendrona Akanaba Mitungland Oina Saruyake Tharangi President Oina Saruyake Ba Sayokage President Kartik Maibana Pongdo Kibada Tentra Kungange Lamda Wakalonta Manaba Equitarena Machutareke Atia Haina Mingtonba Laireka Ama Pongduna Aibaki Lupa Ama Oina Sapongla Kiba Lupa Ase Ngasidi Sahini Pomanga Mapong Parapa Asida Nungaiba Pawi Tenta Kungangda Ngasidi Leptana Aiba Aibi Kia Turakduna Manipuri Korirond Chaukanaba Honabada Taudank Karadank Yabangam Sare Haiki Governing body and a student of Wanga Sports Academy Sektana Sinduna Tarani Turak Suba Annual Jesus Day celebration ge Tarampa Ngasi Sekta Mayai Lekai Community Hall the Pangthokre Taramaduki Sarukama Oina Mamang Sahida Goada Pangthokiba Contratarerak Suba National Campster Sarubiaruba Amade Laura Kraba Singbo Taramna Okay Ngasi Pangthokiba Tarampa Aduda Lamlai Kendrige MLA KS Ibomcha Nawanga Sport Academy ke President Telamp Dara former SPG P Rajendrona Mitunglen Singho Aina Saruyake Tharamaduga Marilenana Ngangom Nawang Academy ke founder Amade Kos Oriba Nawangna High
haugalakliba naharon singna punsida mai pakpa sanaroi ama oiba ngamge harabadi khangba kanba thaksika se leiba yamna mathau tai sanaroi singna yumgi leitar laira na marampo oiduna mapanda sanaba chappa ngamdrabage phibam laglabasu maduda ninganabage mahot mathangda chapanganaba honage haibage wakhalonda hena thawayawna sanaba mathau tai haibaga loinana sanaroi sing oza amade mama mapa sengka amato aina punna hona minanabasu mathau tai phongdokhe Kunai asida tungi tauning bata tauba lo leitaba amakom namsan namthek nagane haina chatharagliba thongka ase khudakta lepiyo makhatana asagum bathabaga ase leptana chatharak pataragade mama oibishing tumina leithokloi haina kokome women to wing assistant coordinator arge tharak sanana phongdorakre wafamba ase lamphenda leba kokomege office ta pangthokiba pawge mi phamba amada mahangna hai Tha asige tang tarage numidange pong nipamakai rom tarakpa matanda sagumband tera amodont khamnang leirakta leibi arke itan thoige dukanda khulai paiba sakhangdaba naha ahumba amade nupi ane yauna changlaktuna mahapo karigumba maramba amata Pibatawdana nampu da pananaba honarakpaga loinana mahake mobile phone tha puduna chakebage thawong kokomi women to wing na akanba maungda yaningde amade kunai asida orakleba phiyam asida mama oibishing tumina lebangam laktre koke terrorist singna chatharakpa land chahi ama makai henba asi thengnanaba honabada awaba phibampa amada thawai khubakta haptana thengnare haujiksu isa sink kaya ama tumba chaba siba changba khangdana lan ngagle asagumba sadaga asida asagumba yamna pamdaba mawongda kunai asida tawningbata tawba lo leitaba namsan namthekna gane haina chatharekleba ase khudakta lepiyo makhatana asagumba tawaga se leptana chatharapa taragade mama oibising tumina leithokloi Ijan thoi loinana lamdam asida house cookie terrorist na chatharekleba lan asida khulai paiduna changba siba mak natrabasu mahake angamba thakta honariba icha amani maramasina Makhatana Mahonda Kihan Kanganbage Tabaga as a Satabigano Loinana Mahaki Maru Aiba document sing Yoba Sakang the Basingna Bukiba mobile point Adu Atobada Masada Natrana Natraga Kokomi women's wing that Senabira O Mate Matal Kanglok Traba Lo Letrabakumna Mana Downing Bata Tobasinge Mayuta Kokomigi Mama Oibisingna Maduge Mayuta Legani Pondoke Ya juga di nasa tanah makata na mo na kian pangan banasing ba sa tarapata kaya nga si kokomigi imasig juto mina kay sulay toy aduna miyam da ko na tamjaning badi nga si akoy lamdam sida mama masa kangap traba lo lay traba tawning bada tawraba nga si kunay sida di akoy kokomigi imasig di aduma kliek tanan lay gani tingna gani hay buwapam siya akoy nga si sasing da tamjanan Infonius district manung channel leba uyumpo ka awang lekai dege wakal soiraba mioi ama haukiba tha asige tang nipanda pukhau terapor mamang da leba koke koloromda changki badege ngasi phawba langla langjin khangdana leidiba asida manipur lenga ke mari leinaba singna thigapiduna imung manung da senabiu Chinadrabadi ZHC ama semduna khongjang sangsalagane haina uyumpo khulge khunza sing phungdolakle Hiramasaga mari lainana ngasi uyumpo multipurpose community hall da lamdamba adomge miyamna chathakiba wakan mi phampa aduda khulge ahal haikrusam ibohalna hai ngasi phawba thiba khangdana leiriba mioi aduge mameng yungkhaibam santi chehi umpumari apopole khidaba yungkhaibam akhamba kawi mahaga wakal matek soiraba mioi amasune mioi ase thasige tangni pange ayuke pungtara mathoirom tabada pokhau Dolai Thabi Romda security singna halang khraba matung pokaw terapurgi mamang da leiba breakfield romda changkiba labukta leiba miyo singna unna hawi breakfield adutagi hendoraklaga sadanka valley koba kugi khul ama leiri mahak khul adu yongna chalongane haina chingnari
adubo mafam aduda maitegi miyoi sangba yadabana thibagi khudong saba mayok na ba maramna Manipur lengake mari leinaba state forcing na mangkriba santi koba miyoi ase thigapiduna imong manungda senabiu Haziriba wapamasida Manipur lengana tabidaba taragadi uyumpo gram panchayat khangnatana lamdampa asongi leiriba club amati mara paibi singgi oiba committee ama semduna makataba khongjang kaya ama changchalangane phongdokhe chathekiba wakan mifampa aduda miyamgi punchi kalu Manipur government athubada miyang sangbiu santi athubada tekta kaidana thadokbiu haiba placard ke association ke ngasi yupung ni pamakhairom tabada moranga police station na Konba Sendra Border House Manakta B 2nd Maharegiment Sendra Poske Kasper Gariga Thengzinabada Ektiba Tongduna Lakpa Mioi Amasokuna Laikana Krei Loinana Mahangna Tonglakpa Ektiba Adusu Lowayadana Amangata Thokre Hairi Thodok to the Soklaba Mioi Adugi Maming Ning Tozam Robin Singh Sehi Kuntramari Apokpa and Mangol Zau Kowi Thanga Salam Laikai Dagine accident Aduda Robin Ge Ye Thangba Khud Soki Aduga Mahana Tonglokpa Angoba Machuge Activa registration number MNO 1F 8590 so Lowayadana Amangata Thoki Hairi Soglaba Robin Kudakta Morangda Leriba National Charitable Hospital da Laikana Ke Hairi Kasper adusu Activa adusu Moirang tamna lakpada Activa tongduna lakpa Robin na hanganaba honabada Kasper aduge maning thangba sakana takpadage asopanta adu nangkibane hainasu thodok thopamdage phangba pauna hairi Thasagi tang nipan ge ayukdagi kumbi college da form logane haiduna mayumdagi chakhebadagi ngasi phopa mafang khangdana leiriba kumbi police station ge manung samba kulapatge ngangom sridimbas tehi tarataret po fangnaba honabada lengana akanba mieng sangbiyo haina imung manung amade leka miamna apel tawrakle Srinivas mangkhibaga mari leinana Laikai Miyam pe imang manungka amade Borayangbi Gram Panchayat ke Upa Pradhan S Mani Yauna Pangtokiba Pauge Mipamba Amada NJ Srinivas ke Apopi NC Babitana Pongdorakpada Thasigi Tangnipange Ayukta Kumbi College da BA first semester Tamnanaba Pomla Laurunaba Chatkhiba Machanupa Ngasi Pauba Mapam Kankidre Thodo wasagi matangda Kumbi Police Station da su Wakakiba su laikre adupo ngasi pauba Hingli natraga sekre haibasu khangdana leiriba sigi matangda Manipurda leiriba CSO sengkha amade lenga ke mari leinaba loisang punamuna athuba matamda meng sangbiduna phangnaba honabada mateng pangbi haike Sumnagi lupa chahum katani aina pigi budoma khutta chahum duna nangna karai tana chali banga chi babu nangi langa jo ai bi rakte kana kumpan na jo ai bi rakte police da jo akalura ngachi babu kari mo ai bi rakte image punga nangu karai da lai bagi na naga patta banne यार कदी लमदम सिंह लाइब्रेरी बा सुबिन सोसाइटी ऑर्गेनाइजेशन पुना मगना मणिपुर सरकार न चोक ममियंग चंगबिदना इचाजिबु थीबदा मतेंग पांगबिवाइना ममा ओइबिना हाजरी Saruyakhiba Borayangbi Gram Panchayat ke Upa Pradhan S Manina Phongdorakpada region te area ka yamna nangnana leiriba kumbi kendra ge manungda leiriba khulakpat awang leka dege ngangom Ibotombi amade babita ge amata poksaba machanupa ngangom Srinivas Sahitarataret numit mangani suraba phawada ma ke asangbalangla lang center amata khangdana leiribasi yamna nuaite Srinivas ke apokpa apopina nomage aphangba thabak su nomduna amade manamasing lalonduna masabul larik tamhalakhibani Manipurda leiriba CSO Singh ima maira paibige lop khudimangna angang asibo phangnaba honabada mateng pangbiu loinana Manipur lengang nasu atobada asibo phangnanaba akanba thabak laukhatbiu haikhi maidei chaingangna fishery department ka khusamnaduna tongamba district ahomgi leikai ge progressing da nga macha seng thadakre
Maitei Changaka Amadi Fishery Department Anina Kusamna Tunanga Sesu Impal West, Impal East, Amadi Tawan District Ki, Laikai Kara Kangatuna, Laikagi Pukri Singda, Nga, Masa Sing Adu Tadakibani. Nga masa thadabaga mari leinana Maitei Chenga ke President and Sanahana Hai Thadariba nga masa sing asi lekai lekagi leiriba miyoi singna public ponsing asi ningtina lunana semdok piduna nga sing asibo hinganaba honabaga loinana lekai ge development amade financial aid oina mateng kharata oidaba so pangnaba nga masa sing asi thazazabane Manipur lenga na pakhalak leba chakwa tharange Sadukamba Oina nga Thadabagi program pa asagi manung channa public pond singda Thadariba nga singa ase ningtina yong na baso honamina se haike. All Manipur Builders Association ta Ambagi Mieng Makada A3 Fitness Kurana Sinduna Lagliba Otobagi Tangkunda Kurai Sarjo Lekai da Leiba Utarayam Theatre da First A3 Classic Bodybuilding and Physical Sport Championship 2024 State Level Bodybuilding Championship Competition Pangtholagani Category Ani Thongna Pangthokadariba Championship Asida Men's Bodybuilding Open da First Abada Shelgi Mana Oina Lupalising Yankai Second da Liseng Kun Third da Liseng Tara Manga Fourth na Liseng Tara Amadi Fifth Abada Liseng Tare Pigani Aduga Men's Sport Physical Open Gi First Abada Lupalising Kuntra Second da Tara Manga Third da Tara Fourth da Liseng Tare Amadi Fifth Position da Abada Liseng Manga Pigani Haina All Manipur Bodybuilders Association Gi Cherolamana Hairi All Manipur Government Drivers and Technicians Association ge Nipumapan Lak Suba Zanen Body Meeting among us Mezokunda Leba Manipur Press Club ke Lokta Hall Pang Thokrai. Mipamada Government of Manipur ge rated driver as Ibo Chauba AMGD and the TAG Working President Takelambam Manitomba Chief Advisor as Ibo Pisak Association Asimake rated ex Vice President K. Ibobi Amadi ex General Secretary NG Kalachana Matang Sina Sub Guest President Amadi Guest of Honor Oina Sarugya Kibagaloina Nungsa Thidna Miang Gidamakta Katokuna Laglaba Driver Tarama Thoida Atamba Kudon Popituna Kakunaba Utke Mipamadu Mari Lenana Association Adugi General Secretary Amba Mahesna Pongdoropada Driver Gilamda Tabak Toriba Mio Shingi Tabak Subage Akanaba Matamba Laitabana Imung Manungi Oiba Awata Apa Amata Yangsenba Ngamdana Lady Masidanatana Mahi Masang Tamliba Isa Isu Singh Shenabage Matam Pangdaba Ayuka Angambadege Opis Karatuna Karamba Matamda Yumda Hangane Haibangamdaba Asina Imung Manungi Nupi Angang Singna Karamba Matamda Yumda Halakane Haibagi Awaba Kaya Mayonatuna Lakli Adubu Tonga Tongamba Department Singda Tabak Tauriba Mio Shinki Office Karapagi Matam Amadi Office Loibiki Matam Laibagom Driver Singsu Office Matam Tambiba Pami Driver Amana Laudiba Todangasi Aduki Matik Jawi Isa Kaltanatana Gari Aduda Putuna Chalipa Officer Singbo Ningtina Take the Kaitana Puba Matam Jana Office da Yohanba Amati Take the Kaitana Yumda Amok Tanamba Asine Adomo Inamak Ngasi Pauba Driver Singna Tengnariba Awabakea Asi Miamna Ubidaba Driver Singbo Mirai Bibagi Janabi Asi Tobigano Loinana Ngasi Pangtokleba Mipamba Asida Sahi Ohum Taupugataba Miyoi Shingi Adi Ano Shinaramba Matung Nauna Tau Pugatariba Miyoi Shinga Lunana Driver Singda Tengariba Watpa Singh Mari Lainaba Singda Taksilagani Haina Supongdoke Madui Kudung Sabaduma I Isa Sing Hoting at the way you visit Panayamangakani Nasiboda Adubu Raga Senior Sinche Moina Takira Pagi Matungina Akoju Mogi Guidance Makata Tabak Tauzeribani Atubo Wallo Riba Sinche Koida Pangdaba facility Sinche Masi Fanganabagi Ko Changjan Nabagi Tawang Tau Legere Haitar Morang students again Manung Chamba Kwakta the Leba Kwakta Primary Health Center ge Awapa Staff Sing Tabidak Naba Mari Lainaba Singda Hazarabasu Tabidabagi
Kwaktagi lup mangana all Kwakta Coordinating Committee Ampia Akibo Anjuman Amadi Zamitul Umagi Thongmi Singna Primary Health Center asi ngasi thong solonchen duna khonjang sangsenkre Primary Health Center solonchen ba aduga madilenana all Kwakta Coordinating Committee ge Media Coordinator Muhammad Abdul Baringna Phongdora Kibada Lenga Kasida Primary Health Center asige award by staff sing thabirangna ba keraka na haizarabasu thausadana leirakpana Primary Health Center asi solonsen mege khongjang sangsen bane makatana su athuba matamda waliba staff sing ase thabirakta taragade Kwakta da leiriba CHO club organization sing punsinduna Primary Health Center ase sadam tawbaga loinana tidim lambige national highway thingba ke khongjang changchalakani haike Primary Health Center aduda anaba yengba lakhiba Anita STD High School Rally Camp ta leiriba inmate Kangbai dege Sapamp Berzamanina Pondora Kibada Togleba Irang Asage victim po oiduna Rally Camp ta leiduna awaba kya mayang natuna leiriba asida nadagelapa kya su yauribane maramasana lengak amadi marilenaba authority na Kwakta ge akoibada leiriba mioi lising kuntra henbage awaba asi ubiduna athuba matamda Primary Health Center asige award by staff thabira o haike Yamna tangna thokpa thodok ama oina lekhang klada nongka kanna chubadagi chahi kya ikang kangna leramlaba mafam kharada ising leiduna Blue Lagoon samkhre Morocco ge khathang basaruk ase malengwe oiba khwaidagi ising phangdaba mafamba ama oiribani summer loisilakpada tangna nong sukhi Morakant gamena haikibada chahi kudengi nong chubage changka hena September da Chuki capital Rabat ke kilometer chamriga yankhaidom lapa village tagoneta nong chubage chang inchi ahumga 10.8 Nongsi jauna sukhiba nongna Sahara ge lengoi manungde changkhi NASA satellite na ukibada Jagora amasung tataga ge marakta laiba pat irikida ishinga sensing kiba Sangsilatuna Tanki Mapambasi Tahi Yankai Ikankangna Lerakibane Hairi Israel military nanganang numidang supalandaduna Palestinian kumapan hakre Gazagi Jabalia area da landara kibadu hauziksu lepalatory International Relief Agency singna haikibada mapampa adutage tholakpangamdana mioli singkya malairi Gaza City ke awangthang basarukta leiriba singda mapamba adu thadornaba Israeli military na amukasu warning daukre hairi adubo Gaza ge Hamas run Interior Ministry nadi miyamda makoi ki lepham thadokna ba khangan ke Misangi building sing season aduna leiriba Hamas ke mathakta attack chathaba lepkhiroi haina Israeli military na phondokre Jabalia da attack sathaduna militant kya hatkre haina su Israeli lamina claim tawkre miyam ge lephamda leishinde haina Hamas na amoram da phondokhe Hauzik sanabagi pauda Manipur University ki miyang makada Polyester College ki yang lamu wabaka nisinduna Manipur University Inter College Kabaddi Tournament 2024-25 ngasilo shankrai Tournament asida nupi gina Polyester College na aduga nupa gidana mayai lambi college na winner oikre Manipur University Inter College Kabaddi Tournament asida ngasi nupa nupi animake semi final match sing susanaki maduda SK Women College amadi Polyester College Ani mai paktuna financing ki aduga nupagi category dana Lilongka Haurebi College amadi Mayalambi College ani mai pakke nupigi finanda Polyester College na SK Women College pu point nipumanga contrataru khaibadi Polyester College na point mapan henduna winner oiki aduga nupigi best player na Polyester College ke L Morambi Devina oikre Nupagi Finandana Mayalambi College na Lilongka Haurebi College pu point kuntranipan kumapan haibadi Mes Asidasu Mayalambi College na point mapan henduna winner oiki Nupagi best player na Mayalambi College ke M mention na takre Hauzik aroibada maroiba pao mana pizari
Kwaktan bagi tharam pangthokre chahi ase sabak lambau leirabasu sahi asige aroibada langam phiran thet bagi pausan piri hairi. India lenganga Manipur ge apun bagi saktam thogana ba honarak labadi miyam galoina na chapchana thengnagani haina MP Dr. Angam Sabe mona phongdokre. Manipuri Student Federation ge Kuntarulak Soba Foundation Day tharam pangthokre. Loinana Nupigina Polista College Amadi Nupagina Mayalambi College na Manipur University Inter College Kabaddi Tournament 2024-25 ke winner oikre. Image PAODAM ngasig de matang asidaloi jare miyang tabiri busung ba umakana khurum jare.